Thoubal district haji awaba mayoknari khara khatang mayam da share tawjarake local transmission leiba mafam khakta da containment zone oina laukthokpiyo Thoubal district COVID-19 laina laisat asigi local transmission leiba mafam khakta da containment zone oina laukthokpiyo haina United People Administrative Council Manipur na serol ama phongdorakli sina makha taraduna hauzik oiriba Manipur COVID-19 laina asina maram oiraga Thoubal district thamliba athing basina maram oiraga Lilong area Thiam area Waithau area Thoubal area Sarangpat area Yeripo area Salungpham area Wangjing area Hairok area Texam Tentha area Khongjom area na singba mafam sing asida lairiba miyam sing asina nomgi sangdraba yadraba sana thaknaba polam sing atopa mafam sing dagi laibada piraktaba amadi sanghalaktabaga loinana hospital da anaba layeng biu yaraktaba layeng bidabadagi misi mina phawo yakshilakpa kaya asina maram oiraga district asida lairiba miyoi sing asi kham thengna awaba mayoknari hairi maramduna lengang na athuba matamna miyeng sangbiba ga loinana lengang na piriba thingbasing review tawbiduna local transmission leiba mafam khakta da containment zone oina laukthokpiu haina serol asina aroibada appeal torakli